ꯏꯝꯐꯥꯜꯒꯤ BT ꯔꯣꯗꯇ ꯂꯩꯕ Congress Bhavanda Paumising Unabagi Mifamam da Koi Hanagi, Chief Minister Viramba, Okrami Bobinus from the Fundoki, MG Narega, Michin Kiba Bishik Barat, Zirangi Presidena, SN Piduna, Ekwan Krawamatung Manipuri, Hanagi, Chief Minister Oi Bobi, Singana Husik Lengak Paibagi, Toning Bada Tauriba BJP Sing, no Munatraga no Mudi Matamamda, Prajana Paratam Birakini Haibagi, Pen the Bombs of Funduri, was Amasi Bishik Baraki Matan, the Fundo Pirapasi, MG Naregagi, Hotchin Kibabsi, Zamasi Kari. Masidi magi matamgi political power aduga political vision haibuduni dugo hana national rural guarantee scheme haram badagi Mahatma Gandhi mu hapsala ujina mu MG NRGS haibudugi mahutta BBG Ramji ek amu ola eko manungi content to the kari yauri ke duni maru uridi maming dudi thodona matam matuni ma apamba thon graga adum thongi bai wane boko hana bharat ki khwaidigi wangba khoigi sanarui sing da pi basi Rajiv Gandhi Khelratna oirame boko hojikti Major Dhyan Chand Khelratna an on gredana ko sumaina adum masidi matam matangi matungina magi ek ki maming scheme gi maming dudi lengak tu gi apamba digi magi pamjaba magi ideal du gi matungina on gi bai yai but manung da yawi content du na karai da kari shoali karai da kari hena effective oiri haibadu naina bada hena maru oina khalebu ko adubu MG Narega gi leremi ba mai content mayam sing asina aikoi da job guaranteed ama tawni haidana thau phangdaba kungangi na hasing asideda ai magi development chakot pagi kari gi pot lakpa khoi gi development lakku matam sideda leiriba kungang du da leiriba miusing aduna magi wages thau phangda mayam sing adu wages job card ki holder haina pira kan sideda thau phangangani magi guaranteed ama tawbane buko adugi potu gi contradiction du kayam leibano haibudu isapsana haiba posing aje tawdabu hanigi du khitang di khena ngdo mali state ki responsibility wangkhalam gane na khali wari bobuko ama mataw kharane khali ama adu leiba posidi moigi miengda ko hoji pali balenga asigi miengda BJP gi miengda moina power du mo khota leibanina moina treasury bench leibanina moina koi gi ek ama on ba pass wai mo khota leibanina moigi mieng du da chat pata bani aduda mieng du na apabu oiram dragadi koi hanagi chief minister honorable ibobina haiba sumaina moigi mieng du na hena apabu oiramagadi moigi mandate tu kan koi gi moi people gi mandate to amu moi adum masana maintain tawraga mathang dum leihine buko aigo phalam dragadi masana mandate tu hariba ek mayam sing tawriba thawak mayam si gaki ki wana te buko leiriba khoigi ek lo chanabi scheme shamaiba mayam sing asina people da yamna benefit oidragadi masana adugumbagi semaiba lo semiba adugumbagi ain semiba du masana anobo ma semoin hongdoki batabane adudi sidi democracy gi magi routine cause ne buko aduna hariba poside da koina kaishu hainingai leite honorable ibobigi oiba being ama thambani haibam thoi ma adum ma paradu karmai tabirakadagi dudi prajana magi matamdu la ale kodamne akoina hosi mangjawna na aina pamung sida prajana pratam biu haidudi aigi miyeng haibuduna amane buko adudi matamdugi matungina lakani adu leriba pot sideda akoina hojik laiba posidi BJP gi miyengda pairiba sarkar pairiba singsna khalli sidi hojik semiba ek hojik semaiba semdoriba maming mayam sina han leremidugi hena phai hena phagani masmai tawradi akoida mandate se people gi mandate se hena makhata na continue tawgini ha wakalonda moi mandate mangane na khalaga sembadi oiramoy ko sini hena akoida mandate se afabu oine na khalla semba oirongane moi wakhanda adu onara magana hayeng moi mandate ona tenan phange dana ko adu di akoina matamdu da thola ngai bata bani hujiki unadi ID political party da yawuna ta mina political party gi ba mi yengda simai hai ba je it is simply political dialogue hai tare ko ai simai sum thamjage ka chari ga ndo ko Bishnupur district ki Torbung Bangla da lainga ki akan ba thorang amadi makha da maite IDP singna masagi mayum da changakpada ko gi kugi singna ara no wafam chandokpa amadi akoi gi ID bomb planning tawre haibagi su arambe agenda am phongdorokpa de maiteina buffer zone thugaire haibagi su koi kuki jingna arambe agenda phongdoga ngarang ngokta ju koi gi mokoi gi buffer zone lanjalakanu amadi mokoi gi area da lanjalakanu haibagi su tuan tuan ba memorandum gi am phongdokpa amadi slogan gi am su law masi paliba lenga hoi pia layer ga su so sang haiba koi MLA minister am di leiribni na mokoi na su udi ubirangani adu masi una dum tumina leigadra amadi IDP singi
December tha phauki manungna mayum na hajalandragadi tongan tongan khongjang changsilakane haibadu December tha se loisale almost ngasi tha dabida 8 days ko tanga sale haibadu nyo jamasi buffer zone thuai haibagi arambe agenda amadi maitai na IED bomb planning tawraga tawri haibagi ju maitai na IDP singda maran serek li jamasi tongan tongan ba mihing kaya ama yengurga ju sigumba khoi arambe agenda IED bomb thame haibagumba adagi buffer zone thuai haibagumba masi kari mojing bi nyoja masi adum people na kham gani da organization na haibu na mani na ko organization di magi subjective interest ama dum yaw haibu ta bani adu general people haibum di leidina ko moi gi leidu thaje da na moi gi keno du mai pakhitre da na ko ma di mayana support tawrak da na ko aina phana na hairaga su ko miyam haibu sidi magi tongan ba to magi voice ama magi mi am leigane ba hak ki wadu na amane ko reality dum tholakani tholaktana bu maram kan hojik manipur da khoi thokibu irangsi kamain thokibno tholam dawe yabra masi gi trust kana kana hojibuk ta masi da kayana khangi habise akhoi masi hojikti haiba posing asi gi reality sum thola ne matam koila kansida kamain semjalo oikibno de kamain tholakno kanana aran mono kanana asum mono ai ingdhara tapthara kansida magi khulai thana kana mathan da self criticism lakhine boko self criticism du la matung du ne boko resolution ama lakhadoise matam da de ko self criticism tawung amam de sentiment da emotion da wain haira kanom taw sakpa du gi tor hojiti si self criticism horeine koina kayam lan gre koina kayam soigre natraga aina kayam lan gre aina kayam soigre haibu pose mathanda rethink tawroba kandu da o masidi akhoi si kanagu makharana design tawbuni kanagu makharana mai sagat bani ada akhoi na moi matung in masi sumbra haiba tongalba alternative ama khoi marks ki londa haragana thesis antithesis and synthesis haibum le ko magi dialectic materialism gida sigi poching ase adum thokane society ki evolution kodi makta thesis samari targati thesis antithesis ama lakani antithesis to na sum laibdi adamina synthesize to pot am lakane ba adai matam du ne ba koina phase ama ngai ba haise ba adu namu thesis sum olaka do ne ko anumai to dana thesis antithesis and synthesis haibse ko masi yam aphoba marks ki keno amane ko koi society keno amane adu ki potu ne usi live po self criticism yaudana synthesis lak pi yaro adu akhoi ma soidana synthesis ama tholakani pujena bam lakani adu di haiba sing adu tapthaba ingthaba hore ine batandana akhoi tongan mungna riba stance mayam sing ski marakta haiba mathang de self criticism tholakan du da adu ki potu ki oiba tongan ma synthesis ama tholakani madu de soidana akhoi adum tangdu leita ba soidana phangane na ai sumaina thamjage kana de subjective oiba mongda adu na sai matang da di haining tre ta cheoja du akhoi awang pok ta thenari ba issue sing koknaba honaba Myanmar gi Mikal Mai Pakna pangthoknaba India lengakna honaba mathautai amadi ojamasi wafam asi hanagi Director General and Retired Lieutenant General amasung hojina Hyderabad ta leiba koigi Saint Mary Rehabilitation University gi Chancellor oina thabuk tobiri ba Pradeep Nayar na su phongdorok de koigi awang lenga